Shri Krishna gi mapok numit Shri Krishna Janmastami na Lakpada Manipur gi Governor LAKSHMAN PRASAD ACHARIYA AMADI Chief Minister NONGTHOMBAM BIREN Manipur Meeyam Da Yaipha Paojel Pirakli Krishna Janmastami gi mari lainana Manipur gi Governor LAKSHMAN PRASAD ACHARIYA na thadurokpa Yaipha Paojel gi cherol amada Governor LAKSHMAN PRASAD ACHARIYA na hai Krishna Janmastami asi taibang mapu Shri Krishna na taibang palda pokhiba numit adubu ningsingduna pangthokli Janmastami gi kumhai asi leibak asida leiba Hindu lining chatpasing harau tayamna lining laishol gi thoram singaloina na pangthokli Bhagawan Shri Krishna na taibang palda khongdarakli ba si miyoiba khunaida mapal naidraba nungsiba amadi karma takpi tambinaba khongdarakibani haina Shri Krishna bu ningjaba singna thajanari Shri Krishna na Kurukshetra gi lanjauda Arjunda mamal naidraba karma gi pauta kya pikhi mahagi pautak aduda miyoiba amana masana tawiba thabak adu lining oina ningba amadi masa masana pangthokliba ithaudang adu mahai thidana amadi sintha ningai ni khandana pangthoknaba khanghalli Shri Krishna gi pautak sing asina achumba haiba si matam pumna makta miyoiba khunai gi chana kangon oiduna leigani haina takli Krishna Janmastami na Lakpada Bhagawan Shri Krishna gi paujel adu ningsingduna ing tappa amadi yaifaba Manipur ama oina bahonaminasi numidasina Lakpada Manipur Meeyam Da Yaipha Paojel Piri haina Governor LAKSHMAN PRASAD ACHARIYA na paujel lakli